Gari dagi sel munba ani fare police control room na thorok cherol amada national highway 2 da satok sen tawriba gari sing dagi sel munba naha ani police no Bisnupur PS ki manung sanba kainau kaithel dagi fare hade faraba sing di Nambol awang lekai ward number 2 dagi sarangtem Dinesh sahi kun gamapan kainau thongthak mongkhang lekai dagi khundrakpa Mohan sahi kun gamanga ni hade makhoi ani dagi two wheeler ama masu mobile phone ama recover tawre hade Zomi miyam the helicopter service tongdana bakhangan kre Zomi area sing the labor miyam na lamka Imphal helicopter tongduna mapan state sing the sathok sasen tawriba asi haujuk phawbugi oina mari lenaba authority gi maikai dagi khudong thiningai leite haina wafam amata khangalakpa leitribana hariba helicopter service asi Zomi council gi ayaba yauduna Zomi miyam na tongdana ba section wa thamlakle Zomi council na thadorpo cherol amagi matungina Zomi area sing the labor miyosing lamka amade Imphal gi marakta leidaba helicopter service asi tongduna Imphal airport ta thunglaba matung makhatana atopa state sing the sathok sasen tawba thengnare masida natuna official amade non official element singna hariba helicopter service asibu Zomi miyam da kana ba lawnana ba wafam kaya phongtokpa thengnare adubu lenga amade Imphal da leba public leaders sing gi maikai dagi Zomi miyam sathok sasen tawba da pamdaba thodok wathok amata thokloi haibagi assurance amata haujuk phawbagi oina khanghalakpa leitre maramaduna Zomi council gi maikai dagi hiram asigi matangda anawa notification ama thoktriba phawba helicopter service asibu Zomi miyam makhatana kanaba lauduna ba Zomi miyam da khanghalakle cherol duna makhatana hai miyam na sathok sin tawbada khudong thiningai amata thoklaroi haibagi thajaba leitribana hairiba helicopter service asibu Zomi miyam na sizinaroi dobane council gi maikai dagi phongdorakliba asigi mayokta kanagumba miyoi singna satharaklabade maduda thorakpa apaphatagi daita masana pujagadabani haina su khanghalakle President rule ki kanaba laite utnanaba atamnana Assam Rifles the ambush sathakibra haibagi singnaba laide haina report amana phongdorakle haukiba September 18 da Nambol sabal lekai da Assam Rifles ki mathakta ambush sathaduna person ani hatkiba amadi person mangabuna aso apan nanghankiba thodo adu hauzik leiriba president rule asigi kanaba laite haina utnanabagi pandamda ambush sathakibra haibagi singnaba laide haina PTI na report tawrakle intelligence da yumpham oiduna PTI na tawrakiba report asigi matungena ambush adu thokhaba matung pung humudraga nithogi manungda security force na aina thingkarba khulai paiba look People's Liberation Army PLA mga phagatuna wahang pahong sathaki security force na pharba miyosing adugi manungda TH Sadananda Singh Elias Purakpa sahi 19 amadi KH Ojit Singh Elias Kailal sahi 93 na September 18 da Assam Rifles ki mathakta sathakiba ambush adugi main accused ni hairi ambush sathakraba matung tongan ba security agency singi maikai dagi look asiga political patronage singa mari thamduna operate tawbra haiba adusu kupna investigation sathari Manipur da thokliba ethnic crisis asibu laksinanabagi damak tangai fadana thamkiba president rule asigi kanaba leite haina utnanaba Assam Rifles da atamnana ambush sathakibra haiba adu yamna chauna singnaba leire haina mari lenaba official singi maikai dagi phongdorakle kanagumba group kharagi maikai dagi haujuk leiriba president rule asi effective oide haina utnanaba atamnana honaduna haujuk suspension da leiriba Manipur State Assembly bu nauna hingat hananabagi akana mongda kanna honari haide asida natana Nambol sabal lekai da Assam Rifles ki mathakta sathakeba ambush asigi matangda haujuk phawbugi oina aina thingkraba lalhalo PLA gi maikai dagi sungasi phawba claim torpo wafam amata leitre haina su report asina makha tarakle mi amagi izzat lekha tanaba amade imung amabu soknaba honaribase makha tana tawbiganu haina je rengtik lamkangna phongdokre haukiba September 19 amasung October 3 da TH Besangna SK Lab Mall ki mathakta aranba wafam kaya print amasung electronic media ki khuthangda phongdorakliba ase yaningde aranba wafam kaya ase akan mongda condemn tawi mahanami amagi ijat lekha tanaba amade imung amapu soknaba honariba se khudakta lepiyu khulamagi miyamna yanaduna satnaraba wafambu lanai nuai tabana mixat thi hanaba makhatana honabiganu haina thamna pokpi kholgi village secretary J Ringtit lamkangna phongdorakle ngarang Chandel district ki mafam amada paumi singa unaba amada J Ringtit lamkangna hai SK Lab Mall ase Nepali origin ni hairibasi mahaki apokpa SK consciousness lamkang khunok da lakpa matamda K Selmuk lamkang ex village sip ki anisuba masanupi K Tosen lobagine
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯀꯥꯡꯒꯤ ꯆꯠꯅꯕꯤ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯀꯨꯔꯤ ꯁꯥꯒꯩ ꯊꯥꯗꯣꯛꯇꯨꯅ SK ꯀꯥꯟꯁꯥ ꯂꯝꯀꯥꯡ ꯍꯥꯏꯅ ꯑꯣꯟꯗꯨꯅ ꯃꯗꯨꯗ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯑꯌꯥꯕ ꯄꯤꯗꯨꯅ ꯂꯝꯀꯥꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤ ꯑꯦꯗꯣꯞ ꯇꯧꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯊꯝꯅꯥꯄꯣꯛꯄꯤ ꯚꯤꯂꯦꯖ ꯑꯁꯤ 1947ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 15ꯗ ꯂꯤꯡꯈꯠꯄꯒ ꯂꯣꯏꯅꯅ ꯂꯝꯀꯥꯡ ꯈꯨꯅꯧꯗꯒꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ 9 ꯑꯃꯁꯨꯡ ꯂꯥꯛꯈꯤ ꯃꯗꯨꯗ SK ꯀꯥꯟꯁꯥ ꯂꯝꯀꯥꯡꯁꯨ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ SK ꯂꯞꯃꯣꯜꯅ ꯚꯤꯂꯦꯖ ꯆꯤꯞ ꯑꯣꯏꯔꯛꯄꯗꯒꯤ ꯂꯝ ꯌꯣꯟꯈꯤ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯆꯦ ꯆꯥꯡꯒ ꯂꯣꯏꯅꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯌꯣꯜꯂꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ TH ꯕꯦꯁꯥꯡꯒꯤ ꯑꯄꯣꯛꯄꯅ ꯆꯤꯞ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯚꯤꯂꯦꯖ ꯆꯤꯞꯀꯤ ꯏꯂꯦꯛꯁꯟꯗ ꯑꯔꯥꯟꯕ ꯇꯧꯈꯤ ꯍꯥꯏꯔꯤꯕꯁꯤ ꯄꯨꯝꯂꯥꯟ ꯂꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯊꯝꯅꯥꯄꯣꯛꯄꯤ ꯈꯨꯜꯒꯤ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ 8ꯂꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯖꯦꯟꯠ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯁ ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯁꯤꯗ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯁꯤꯖꯔ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅ ꯆꯠꯊꯈꯤ ꯑꯃꯗꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯔꯆ LNKK ꯑꯃꯁꯨꯡ SDOꯅ ꯁꯛꯈꯪꯆꯦ ꯄꯤꯗꯨꯅ ꯑꯣꯠ ꯇꯦꯀꯤꯡꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤꯗ ꯃꯤ ꯑꯃꯒ ꯌꯦꯡꯁꯤꯟꯅꯔꯒ ꯃꯤ ꯑꯃꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯏज्ꯖꯠ ꯃꯥꯡꯍꯜꯂꯒ ꯀꯔꯝꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯀꯔꯝꯅ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯄꯦꯟ ꯄꯦꯟꯗ ꯂꯩꯔꯕꯁꯨ ꯈꯨꯜ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯁꯨ ꯄꯨꯔꯤꯕ J ꯔꯦꯡꯇꯦꯠ ꯂꯝꯀꯥꯡꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤ ꯉꯔꯥꯡꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯚꯤꯂꯦꯖ ꯆꯤꯞ SK ꯂꯥꯞꯃꯣꯍꯣꯜ ꯚꯤꯂꯦꯖ ꯁꯦꯀ꯭ꯔꯦꯇꯔꯤ J ꯔꯦꯡꯇꯦꯠ ꯂꯝꯀꯥꯡ TS ꯀꯣꯁꯨꯔ ꯂꯨꯞ ꯂꯥꯛꯄ J ꯔꯦꯡꯊꯣꯜ ꯁꯦꯅꯥꯄꯇꯤ SK ꯑꯆꯥꯟ ꯃꯟꯇ꯭ꯔꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯕꯤꯁꯅꯨꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯂꯨꯕꯗ ꯋꯥꯍꯪ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ May 3, 2023ꯗꯒꯤ ꯍꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯟꯖꯦꯟꯅꯔꯛꯄ IDPꯁꯤꯡꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ Rights to Information RTI Actꯀꯤ Section 6 Clause 1ꯒꯤ ꯃꯈꯥꯗ ꯍꯪꯂꯨꯕꯗ ꯋꯥꯍꯪ ꯑꯁꯤꯃꯛ ꯕꯦꯛ ꯑꯃꯁꯨꯡ ꯅꯣꯠ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯥꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯁꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯈꯨꯝꯂꯛꯈꯤꯕ ꯄꯥꯎꯈꯨꯝ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ 28 ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛꯅ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯑꯥꯒꯁꯠ 2025ꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯥꯒꯁꯠ 25, 2025ꯗ DC ꯃꯁꯥꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝꯗꯗꯤ ꯃꯣꯏꯔꯥꯡ ACꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞ 10 ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞ 14 ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯔꯥꯡ ACꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ IDP ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯂꯥꯟꯖꯦꯜꯂꯛꯄ ꯃꯤꯑꯣꯏ 3,992 ꯂꯩꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯣꯏꯔꯥꯡ ꯐꯤꯋꯥꯡꯄꯝ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯥꯒꯁꯠ 1, 2025ꯗ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯊꯥ ꯑꯗꯨꯒꯤ 15ꯗ DC ꯃꯁꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄꯤꯔꯛꯈ꯭ꯔꯕꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯡ ꯊꯥꯒꯤ ꯑꯃꯗ ꯃꯣꯏꯔꯥꯡ ꯄꯟꯁꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯁꯤꯗꯤ DCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯛ ꯑꯃꯁꯨꯡ ꯅꯣꯠ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯍꯥꯏꯔꯗꯨꯅ DC ꯑꯣꯐꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯑꯥꯒꯁꯠ 1, 2025ꯗ RTIꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯊꯥ ꯑꯗꯨꯒꯤ 15ꯗ DCꯅ ꯄꯤꯔꯛꯈꯤꯕꯗ ꯃꯣꯏꯔꯥꯡ ACꯒꯤ ꯃꯅꯨꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ 93,339 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯃꯁꯨꯡ AC ꯑꯗꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯒꯤꯅ ꯂꯨꯄꯥ 1,19,12,930,930 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ कप सिरप की वाथुक मरी लेना मध्य प्रदेश की डाक्टर अमा फाखरे मध्य प्रदेश दा कंटामिनेट कप सिरप थकलुबदगिनी हाबा थौदोक्ता अंगांग 13 सिखरब मतुंग ऑथोरिटी सिंगना मिसी सिंग असिगा मरी लेना डॉक्टर अमा फारे हादे फारब लेंगा की डॉक्टर अदु प्रवीण सोनी कवी महापो ऑथोरिटी सिंगना फारेबसे लोकल ब्लॉक मेडिकल ऑफिसर BMO अंकित सलामना FIR फाइल तोरकपदगिनी हादे FIR अदुदा डॉक्टर प्रवीण सोनी अमदि तमिलनाडु की कांचीपुरम दा लेबा अंगांग सिंगदा पिथक
ꯆꯠꯈꯤꯕ ꯀꯞ ꯁꯤꯔꯞ ꯁꯥꯕ ꯀꯝꯄꯅꯤꯒꯤ ꯃꯤꯡ ꯄꯜꯂꯛꯈꯤ꯫ FIR ꯑꯗꯨ BNSꯀꯤ ꯁꯦꯛꯁꯟ 105 ꯑꯃꯗꯤ 276ꯀꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ FIR ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯗꯥꯛꯇꯔ ꯄ꯭ꯔꯕꯤꯟ ꯁꯣꯅꯤꯅ ꯀꯟꯇꯥꯃꯤꯅꯦꯇꯦꯗ ꯑꯣꯏꯔꯕ ꯀꯞ ꯁꯤꯔꯞ ꯄꯤꯊꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯥꯟꯆꯤꯄꯨꯔꯝꯗ ꯂꯩꯕ ꯀꯞ ꯁꯤꯔꯞꯅ ꯁꯥꯕ ꯀꯝꯄꯅꯤꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯍꯨ ꯑꯣꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯛꯈꯤ꯫ ꯗꯥꯛꯇꯔ ꯄ꯭ꯔꯕꯤꯟ ꯁꯣꯅꯤꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯟꯁꯤꯡ ꯑꯗꯨ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯏꯔꯗꯨꯅ ꯆꯍꯤ 35 ꯍꯦꯟꯅ ꯆꯞ ꯃꯥꯟꯅꯕ ꯀꯞ ꯁꯤꯔꯞꯁꯤꯡ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯝꯊꯤꯅ ꯐꯨꯕꯗ ꯆꯦꯟꯅꯕ ꯋꯥꯔꯗꯦꯟꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯀꯃꯤꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯂꯤꯂꯣꯡꯗ ꯂꯩꯕ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯑꯋꯥꯁꯤꯌꯥ ꯕꯤꯗ꯭ꯌꯥꯂय ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯍꯩꯔꯣꯏ 15ꯕꯨ ꯆꯩꯇꯨꯞ ꯁꯤꯖꯤꯟꯅꯗꯨꯅ ꯇꯝꯊꯤꯅ ꯐꯨꯕꯗ ꯆꯦꯟꯅꯕ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟꯒꯤ ꯃꯊꯛꯇ ꯆꯥꯅꯕ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕ ꯀꯦꯁ ꯑꯁꯤꯒꯤ IO ꯑꯣꯏꯔꯤꯕ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ASI AK ꯁꯨꯔꯦꯁꯅ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯊꯧꯕꯥꯜꯒꯤ ꯆꯤꯌꯔꯃꯦꯟꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯊꯧꯕꯥꯜꯒꯤ ꯆꯤꯌꯔꯃꯦꯟꯗ ꯋꯥꯀꯠꯂꯛꯈꯤꯕ IOꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40ꯗꯒꯤ 11:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ MD ꯑꯖꯤꯃꯨꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯍꯩꯔꯣꯏ 15ꯕꯨ ꯆꯩꯇꯨꯞꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯍꯣꯁꯇꯦꯜ ꯊꯥꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯦꯟꯊꯣꯛꯅꯔꯛꯄꯗꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯂꯣꯀꯦꯜ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯕ ꯃꯇꯨꯡ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯍꯥꯛ ꯃꯁꯥ IO ꯑꯣꯏꯔꯤꯕ ASIꯅ CHC ꯂꯤꯂꯣꯡꯒꯤ MO SMCꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯒ ꯂꯣꯏꯅꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯎꯅꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯐꯥꯔꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯚꯤꯗꯦꯟꯁ ꯑꯃꯗꯤ ꯑꯇꯩ ꯃꯦꯗꯤꯀꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡꯒꯤ ꯐꯣꯇꯣꯁꯨ ꯂꯧꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯖꯨꯀꯦꯁꯅꯦꯜ ꯒꯥꯏꯗꯂꯥꯏꯟ ꯈꯣꯡꯒꯣꯏꯅꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯆꯦꯟꯅꯔꯤꯕ ꯋꯥꯔꯗꯦꯟ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇꯗ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯗꯤ ꯌꯥꯏꯐꯅꯕꯒꯤ ꯌꯦꯡꯂꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯂꯤꯒꯦꯜ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯕ ꯋꯥꯔꯗꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜ ꯂꯤꯂꯣꯡ KSH ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30ꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯁꯨ ꯊꯥꯡꯒꯠꯂꯛꯄ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯊꯧꯕꯥꯜꯒꯤ ꯆꯤꯌꯔꯃꯦꯟꯅ ꯈꯪꯍꯜꯂꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄ ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯅꯧꯅ ꯂꯥꯟ ꯊꯣꯔꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯆꯤꯡꯅꯍꯜꯂꯦ ꯍꯥꯏꯅ ꯒꯤꯇꯥ ꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄꯅꯆꯤꯡꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯟ ꯑꯃꯨꯛ ꯊꯣꯔꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯗꯥꯛꯇꯔ ꯒꯤꯇꯥ ꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯥꯛꯇꯔ ꯒꯤꯇꯥ ꯖꯦꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯉꯛꯆꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕ ꯑꯃꯗꯤ NH2 ꯌꯥꯎꯅ ꯂꯝꯕꯤꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯗꯕ ꯁꯠꯗꯥꯎꯟ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯊꯣꯔꯛꯅꯕ ꯆꯦꯕꯥꯎ ꯄꯤꯔꯤꯕꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯨ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯐꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯛꯄ ꯊꯥ 9 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯍꯥꯟꯅꯒꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯎꯅ MLA ꯈꯔ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯐꯩ꯫ ꯂꯣꯏꯅꯅ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯇꯨꯡ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯀꯥꯏꯔꯁꯨ ꯌꯥꯔꯦ, ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯍꯦꯟꯅ ꯂꯨꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLA ꯈꯔꯅ ꯂꯩꯕꯥꯛ ꯀꯥꯏꯔꯕꯁꯨ ꯌꯥꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯝ ꯃꯨꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯂꯤꯂꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯔꯅꯨ꯫ ꯅꯈꯣꯏ ꯃꯁꯦꯜ ꯐꯝ ꯃꯨꯟꯅꯕꯗ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯔꯣ꯫ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯜꯂꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯣꯇꯨ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ
Council na singpa lupsing na Manipur da tawning mo ong da tawriba asi athuba da miyeng sangba sungani kotu na National Highway da shutdown na singba tawning mo ong da tawriba asi lengak na matam sana yeng salhodra ba di pam da ba thodok thorak loi haningai leite ngak sauk thekpa kuki narco terrorist sing na tha khuding gi chaisat ahom da separation day haina palan tawriba asi su thinghodra ba di tungda aphaba oiroi amarom da kumja 2023 gi May 3 da gi thorak ki ba lan sida kuki terrorist sing da gi ngak thok sana ba leramba ikhugi khul ngak pa sing su lengak na sab chana thodang logani haina thajaba pibadagi khulai pikhatuna khul ngak pa tokhre adabu kuki sing gi maikai da di village volunteer sing na hajaba matik chana khulai paiba sing na makhoi gi separation day da gun salute pibagi video social media da viral oire masina kuki gi maikai da lan loidre haba mayek seng na takle ngak sau thekpo kuki narco terrorist sing tawning ba mong da tawba sina lan ase naw hauna na thorak na ba selabra haba wahang lak pi hai ke